आकाशवाणी इम्फाल R.K.Gorani na pau pajari ahanbada maroiba pau humudra truk suba ban mohotsav ke saruk amoina ngasi ayuk Chandel Forest Division na chinduna jila asta paktanan usara thabagi thorom hogdokre masida usara lak ama thanaba pandam thamli leibak asi oina mapung pharba mioisingda adhar pibada Manipurda khwaidagi section mongda adhar pinaba thabak paikhatle प्रधानमंत्री नरेंद्र मोदी लेबाक मंगाई खोंगचतंग asi nungthil Ghana da thungani amasung Himachal Pradesh da nonga mei leinaba thodokta haujuk phawde miyoi 58 leikhidre miyoi 18 na thiba khangdana leiri Humudra taruk suba ban mohotsav ke saruk amo oina ngasi ayuk Chandel Forest Division na sinduna paktaknana u thabagi thromama jila asigi leikunda leiba nipan suba MR campus pangthokre imagi ming u pambi ama haiba hiramgi makhada pangthokiba thoromaduda Chandel jila ge DFO Dr. N. Midday amadi nipan suba MR ge COM madhuni mai saru yakhi thoromda wangangba Dr. N. Midday na hai campaign asi lagliba thangde nimito loisingani campaign as ke manung chana jila asida usara lak ama thanaba pandam thamli mak na hai District sigi oina hausi phawda ikoina thammiba pandamsi 1 lakh siling thaban sigi manungda ikoi numit tari ni chumna 1 week ban masob de gi 1st of July de gi na 7th of July se koi chatha gadamni sida different village chatha jabani ngarang na like koi gi modi da tawre ngasi na laikun da tawre adu yam nungai jaba mana laikun gi siona handak world environment day de gi hore harga hausi phawba sida around 900 silung bu thab thari sisu ikoina u thab khak na te hingan bani sida ikoina u jaba ganda world environment day da tawjagi ba achievement du gi koi yam fruitful loiba survive si phachana tawune haibagi koi ma phaje aduna kudos to koi respected CEO la chum ai thamjake Amaromda humudra truk suba ban mohotsav rajya forest vibhag na sindura Imphal iski pidoinu laifamlen pungdongmam kamilor gwaltabi reserve forest tangarang pangthokre thromaduda principal chief conservator of forest Anurag Baspai saru yakhi thoromda saru yaraduna mahakna hai ekhoina hingbada changlib ising nungsi chinjak khudingmak asi umang khaktana pibani miyoigi boyoigi punchi asi umangda tangduna hingbani maram asina ekhoigi upal amadi umang ngakpa haibasi tawdaba yadraba ithaudangni mahakna hai Everything is coming from forest or trees only. You sit in your room and see around. You will find everything is coming from forest or trees, nowhere else. Then entire life, the total human life is dependent on forest or trees only. Because why the link is there? We have come from the nature and we will go into the nature. So that is why we need to protect trees or forests. Planning Vibhag na sinduna jatharakpa entrepreneurship development program gi saruk ama oina Chief Minister's entrepreneurship support scheme gi khangalaba candidate samapan kunthani thoida training pibigi thorom Imphal gi konung mamang da laiba city convention center da housing pangthokli thorom asida planning Vibhag ki director Dr. R.K.Radesna Devi Manipur Rural Bank ki chairman Avek Kumar Punjab National Bank ki deputy circle head Binayak Das Chawna makok thongba miyoi kya saruk yari Leibak asi oina mapung pharba miyoi adhar pibada Manipurda khwaidi section naba adhar pin thabak paikhatle Rajya Commissioner of Secretary Home and Ashok Kumar thokpa cherol mana hai thorang asi Ministry of Home Affairs amso Unique Identification Authority of India udai guideline matung ina semgadabani adhar piba matamda mahak application adu kupna yengleba matungda pigani Imphal reba Rajbhavan da pangthokpa awang thaki mifam amada Rajapal Ajay Kumar Bhalana Aadhaar enroll tawba update tawba amasung masiga mai lainaba thabak thoromsing nahuna ne yengsinki mifam aduda Chief Secretary Home Department officials sing udai Social Welfare amasu Education Department singi officials sing saru yakhi Sirol aduna hai mapung pharaba miyoi singda adhar piba matamda Special Secretary Home ki office ki state headquarters ki thakta ayaba piraba matung adhar pibgi thabak chathagani mifam aduda saru yakhiba udai gi official amana hai Manipurda mapung phaba miyoi singda adhar pibagi niyom asi leibak asi oina khwaidi section ba mawongdani adhar piba matamda security amasung masi integrity ngana chanabagi damak biometric amasung biographic data tangai fedre sahi mangadagi taret phawi manung leib angang sing mandatory biometric updation MBU1 amasung zaitara manga surmatamda mandatory biometric updation MBU2 asi adhar active oina thamnabagi damak yamna tangai fade tabiriba pawasi Akashvani Imphal dagini
प्रधानमंत्री नरेंद्र मोदी लेबाक मंगा की खोंगचत ngasi nungthil Ghana da thungani mak ngasi ayuk New Delhi thadokkhibani Shri Modi na Ghana Trinidad and Tobago Argentina Brazil amasung Namibia da satkani ahanba khongchat asta प्रधानमंत्री na Ghana gi rashtrapati unaduna lebak ani goiba wafam kya khanagani haukiba sahi kunthra ashida Bharat ke प्रधानमंत्री amana Ghana da satpa asi handaki asina ihan hanba khongchatni Shri Modi na Ghana ke Rashtrapati John Dramani Mahamarga unaduna leibak ani oiba marigi matangda wari sanagani lusingba ani na wari sanaba aduda sel thum amasung ngaksel gi lamda tengmang pinaba hengat hanaba lawu singu vaccine puthokpa amasung digital public infrastructure ni chingme matangda su wari sanagani tungda leibak ani na yane se khare su sei tawnarba yai hairi Himachal Pradesh ta nonga mai leinaba thodok ta hojik phawbade miyoi yankhai mathoi leikhidre aduga miyoi chamaga ahumna aso apan nangki hojik phawbade miyoi kun mathoi na thiba khangdana leiri med vibhag na haidi thas ki taret phawba raija asima pham kya da akan manong sugani Manji jila da nong ka hena subadagi khanghogdana thorakpa ising isauna miyoi manga sikhi miyoi tara manga thiba khangdana leiri Mukhyamantri Sukhbinder Singh na thodok asiga mai leinana miyoi kaya lekhidaba amadi malsang kaya mangkhiba asida nungaitaba phongdorakli mahakna district administration singda isawgi awaba mayoknarba meyamda pangba yaba mateng pangnanaba khanghanki Mukhyamantri na hai isawa sina hojik phawbada lupa koti samnga rongi malsang mangta hankhre State Emergency Operation Center gi report matung ina lambi samri taruk Maigi transformer lising amaga samwa tara manga amasung water supply scheme sam humdra mathoi sohalle Amaromda awang nopoke raija sing Assam Meghalaya amasung Arunachal Pradesh ta lakliba numit ini da akan manong suraba yai weather report asina makhata na hai ngasi Goa Central Maharashtra amasung Konkan akan manong sugani mafam sing asida orange alert laukthokre Adumainama Uttarakhanda nungsing phibam khara phagalakpadagi singnangkhaibana maram oiduna lambi thingdin besing semchengdopagi thabakana chathari sarkar gi paung matung ina lambi sing semjinduna athuba matamda gari chathok chachin tawba yaragani hairi Kendra na leibak asa thabak pibagi sa hengan hanana pandamda lupa koti lak amarom gi thabak pibaga mari lainana incentive scheme hogdokre scheme asina lakliba sahi ani asida leibak asida thabak koti ahum makharam pinana ba pandam thamli Masig manungda beneficiary koti emaga lak marpuni thoirom di an boina thabak sangma miyoi sing oigani hairiba scheme asi sahi asi August amadagi inglising kuntaret ki July kontra matoi phawboda thabak pi miyoi sing chanagani masida hena thabak pinana pungning thogat paga loinana lam khudimukta social security maruina sem sabi lamda enma miyeng thamgani Kendriya Mapal Thorom Mantri Dr. A. Jaishankar ga America gi Secretary of Defense Pete Hegseth ka ngang numidang Pentagon da wari sanakre unaba du da Bharat amasung America gi ngaksel matang da wafam kya khanaki amaromda ngaksel Mantri Rajnath Singh ga America gi Secretary of State Pete Hegseth ka sungarang telephone da wari sanakre wari sanaba du da lusing bani na ngaksel gi lam military punna training tawminaba yauna udok chakol hani matang da kumna khanaki Ngaksel Mantrina social media thagal pawarol amada terrorism gi mayukta America na lakulibat khongthang busu lebak asina thagal pa phongdokhi Jammu Kashmir Uparajapal Manoj Singh ngasi ayu Amarnath jatra gi hanba tangkak Bhagawati Nagar da leba jatri niwas gi lam thakre hanba tangkak asta jatrik lising mangaga jani barma phudrani thoi Amarnath ki dama khongsan ki makoi sing adugi manungda jatrik lising aniga samri henbana Baltan lambi da aduga jatrik lising ahumga samri ahumna Anantanak lambi paring da satkani hauzik aroibada maroy pau amuk hana Humudra truk suwa ban mahosab ki saruk amu oina ngasi ayuk Sandel Forest Division na sinduna jila asta paktaknana usara thabagi thorom hogdokre masida usara lak ama thana ba pandam thamli Leibak asik oina mapung pharba miyoi singda adhar pibada Manipur da khwaidagi section mongda adhar pinaba thabak paikhatle Pradhanmantri Narendra Modi leibak mangai khongchata ngasi nungthil Ghana da thungani amasung Himachal Pradesh ta nonga mai leinaba thodok ta hojik phawbada miyoi yankhai mathoi leikhidre miyoi kun mathoina thiba khangdana leiri pauloi jare